Hello mayam, good morning. Mayam nongalakpuga sumba asang mamana masingse ubase yamna nungaibani fresh oibani aduga mayam ay husik angangsu summaga tumhalle sonda chanchanna chanchanroi phabung ta thammeba ko aduga mayam ay husik phabung loi shange tawi mayam husik te angangsu chialabanina matumingida sasat tahawdaba yade aduna ay husik brushing to already brushing to ba matungda cha thaaga thaye adam ayambana de cha se dum thakde ba ko chak ngana sum cha thokpanina chak oina puk thanna chaabdu nukai cham thaksaladi amu chak mu changu yade ba ko aduna ai cha se ayambana sum thakte chak de ngana sum cha thoe aduga mayam makha na sum yengminasi mayam zere sida laiba feesing se hapchan kike irujatri mamang sika dolarga ising lombaga irujathoni mayam luzanaba ising solum zalingaida sabang kairingaida ay nungsase yairaga isase sagatlanani aduga iruzarani isase ingan basu patti haibinina ko ngahak nungsase yairage Reusable Menstrual Cup substitute shampoo was a loya the vanilla, some citizen some lao like Jangina, some Louis Logomatamta, a toga meam Nupisinggi Khangjingadaba product meam the share of Jeremgi, I superior Bamatamta, you sumta wave quad, Yamkana, Yam Nunga, I've got Nunga, Mayam so, Sijanaba in a share of Zerpani. Meam a sidle laser, everteen Reusable Menstrual Cup. Assisina no menstrual odor, no dryness, no discomfort, so oidoni. mayam asigi price su tangbado oidabane ko aduga size sina L oidoini mayam hausi asise unbox tawse kai yawi yengse ko ahanbada asise hapakani asisina kari oidoino haibada asise asige menstrual cup reusable for 10 years oi aduna sijinable loiraka asiga sum fazana thamnabagani chamthokpir ko Reusable Menstrual Cup. Sumaina oigani potse. Asise sizinaragadi skin irritation oibaduso kaimta oiroi. mayam everteen ki menstrual cup se medical grade silicone na semba oidoini sigi menstrual cup sina leak free protection oidoni for 12 hours atuga koina sanitary pad ko masijinaba matamda rashes kumba oibudu sukaimta or sijinaba taraga diko masigi menstrual cup sigi am kanaba maharaga diko karigumba na koida outdoor activities kumba yoga dancing swimming ate me amala idana ko atuto tobiba matamda sise use tawraga di am free oina tobiba yaga ne ko atuga me am sijinaba comfortable or wai kaina khanba leidana ai shu han bada ubada comfortable or haina roi haina khalle ko da sijinaba matamda am satina nungai bine chat ko dasu haitaba phawdo adumaina kaimta oidabane ko yamna center precision of the recess kumba laiba taragde asise soitana sijina bio doga sise 100% safe oigani myamda abse kamaina use togani haiterake kai ki thado aduga myam asise use tobiba matamda washroom gumbada fajana pamaga use tobiu ko aduga myam ahan bada fajana so wash tobiu aduga myam asise sumaina laijare aduga haipet sumaina sumai section biro ga sumaina Hapchan bidoini mayam yam sathina nungai bani sijinaba matamda sijinaba loiraga su fazana wash tawthokpiraga thambiyu
ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯥꯏꯖꯁꯦ ꯑꯍꯨꯝ ꯂꯩꯒꯅꯤ ꯁ꯭ꯃꯣꯜ ꯃꯤꯗꯤꯌꯝ ꯂꯥꯔꯖ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯏꯁꯥꯒꯤ ꯁꯥꯏꯖ ꯃꯇꯨꯡ ꯏꯟꯅ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗꯛꯠꯁꯦ ꯄꯔꯆꯦꯁ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ everteenꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒ Amazon Flipkart Miso ꯑꯃꯗꯤ ꯄꯔꯄꯜꯗꯒꯤ ꯇꯧꯕꯤꯕ ꯌꯥꯒꯅꯦꯕꯀꯣ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯆꯪꯉꯒ ꯄꯔꯆꯦꯁ ꯇꯧꯔꯒ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕꯤꯌꯣ